CRPF की गाड़ी मई थाबा अटैक तौबदा चेनबा मियोय कुन हेना पुलिस न फारे फगोक चौ इखाई तमना कुकी न नोंगमई अमसुंग बोम कापसिलखरे सेंट्रल फोर्स की कैस्पर अमना नहा अनि ना तोंगलगा लाकपा गाड़ी मचादा थेंगजिलमी हाइबी वाहौदा ngarang numidang torbungda miyamna irang horaktuna CRPF की गाड़ी मई थाखरे मदुदसु नतना सेक्युरिटी फोर्स सिंग द अटैक चथरखरे नुमित हेक ताबगा ngangna saknaba yadaba naha kayana khulingduna lairiba Tourakle district headquarter da numit khudingi irang thokli irang thogan ba yaba wangangi haibigidamak podregang te kauba miyoi amagi mathakta FIR lokhat piu haina lunmilang gang te kauba amana Tourakle police station da FIR thangalakhi FIR adugi matung ina ngasi fawbada miyoi ta kun hena fakre amaromda ngarang numidang pung 12:40 rom tarakpa aduaida Kuki terrorist singna fogok chau ikhai tamna nongmai round kaya kapsilakre Thaudodugi matangda police na thadorokpa cherol amada Faljang Gothol area dagi ngarang numidang pung 12:40 rom tarakpa adwaida Kuki terrorist singna Fogokchau ikhai awang lekai da leiba Indian Army gi post tamna nongmai kapsilakhi Thaudodu thokpaga mafam aduda mathau tawriba Indian Army amadi 58 Suba Battalion CRPF ki personal singna khud handuna nongmai round kaya marum nakalani gi marakta chawrakna pungkhai amarom khud thokhi Thaudodu thokraba matungda ngasi ayu anganbada Indian Army CRPF amasung IRB gi apunba team amana Kuki khulai paiba singna nongmai kablakhiba mafam amadi thangnana leiba chingi area singda changsinduna thi humbagi thabak chathaki adubu hojik fawbi oina mi phami pundi leitre hari ki militant singna Bishnupurda leiba army gi post landakre minute 30 rom chupna nakalani gi marakta akan mamongda nongmai kamnakre State asida haukiba chahi 2023 gi May 3 thoklakhiba kanglup ki irang adu khara ingtharaktuna IDP sing mayum-mayumda hanjinnaraba matam asida ngarang numidang athengbada Bishnupurda leiba army post Kuki militant singna bom yauna aphaba makhalgi nongmai kaya sijinnaduna nauna attack chatharakpadagi manak aduwaida leiba miyam pakhanakre Kuki singna nongmai kablakhiba aduda army gi maikaidagi so handuna pungkhai amarom nongmai kapnakre adubu thaudo aduda asok apan nangbagi paudi press na phangba ngamdri Official oiba paugi source amana hairibana Kuki militant sing aduna ngarang numidang pung 12:40 rom taba matamda Tourakle district ki manung chanba Faljang Gothol area dagi Bishnupur district ki manung chanba Fogokchau awang lekai da leiba Indian Army post tamna bom yauna aphaba makhalgi khulai sing kapsinduna landarakhibani Fogokchau awang lekai hariba jaga asi handaki kanglup ki irang aduda chawna chaithing phangkhiba mafam amani irang aduna maram oiraga mafam adugi miyoi sing lanjinariba sing adu hanjilaktuna leiba Haunarakpada ngairibani ngarang numidang Kuki singna amuk hana attack chatharakhiba aduna khulgi miyoi ayamba pakhatna duna mayum-mayumdagi chenthoknaraklaga pulap leinakhi Irang asiga mari leinana mafam asida Indian Army amasung 58 Suba CRPF battalion gi kangbu sing deploy tawribani Kuki militant sing gi attack aduda Army amasung CRPF ki maikaidagi su handuna pungkhai amarom chupna nongmai kamnakhi Kudaki oina thaudo aduga mari leinana asi ana amasung aso apan nangbagi pau police na phangmangam khide adum oina ma Kuki militant singna attack adu chatharakraba matung ngase ayuk angan badagi hauna Indian Army CRPF manipuri police amasung IRB gi apunba combined force amana nongmai kamna khiba area amasung masi akoibada lairiba jaga singda changsinduna operation chathakre loinana area domination gi thabak su chathaki Security force ki maikaidagi mafam aduda operation chathaba yauna hojik mafam adugi mi phibam yamna kupna yengsili makhata na Kuki singna nongmai kablakhiba mafam adu yauna akoibagi jaga singda leptana operation chathaki gani hairi maraksida authority singi maikaidagi toknga sandoktanaba miyamda appeal tawraduna pau share tawba matamda madu asengbara natraga aranbara haibadu verify tawbiyu thaudo aduna maram oiraga miyam pakhatpa tawbiganu pukning ingthana leibiyu Housing mafam aduda leptana operation chathari hairi amaromda security force na tongan district singi khudong thiningai oiba jaga singda operation amasung area domination gi thabak sing leptana chathari ngarang March 15 da security force na Imphal West district ki manung chanba pasoi dagi pambai na luchingba UNLF ki cadre amafari mamingna Asem Subas Elias Lingjel Khomba Kuntra kawi kai samthong hodam leirok tagi hojik Imphal West ki pasoi part 2 awang lekai da leibani hairi Atopa amana ngarang March 13 da Litan police station gi manung chanba jaga singda Kuki amasung tangkhulnaga anigi marakta toina khuthongnariba aduga mari leinana security force na Litan amasung Mongka Chepu hariba chathakhiba operation da mafam aduda nakal animaki oina leiramba bunker taruk thugaiduna amangata thoankre hairi Security force ki maikaidagi makhata na jaga aduda irang chawthoraktana ba mikup nahum singna leiba yauna ahenba forcing deploy tawkre hairi Strait of Hormuz da Chatharakpa attack da Iran gi Navy Chief Ali Reza Sikre Strait of Hormuz da Chatharakpa attack da Iran gi Navy Chief Ali Reza ta tang siri Sikre kanana kamdong na attack chatharakibano haibigi matang da laikhai tabangamdri
US amadi Israelna attack chatharakibagi paukhum piba oina yamna maru oiba ising lambi asi thingjinbagi thawrang lokhalingai gi cheirakta thawdo asi thokibani kumja 2018 ge August ta matamdugi Iranian Supreme Leader Ayatollah Khamenei tang siribu IRGC Navy gi chief oina hapkibani tang sirina Strait of Hormuz thingjinba amasung America gi warship USS Abraham Lincoln da attack chathakibada maru oiba thawdang loki sanglaba chahi kaya maru langi maramda thoidok hendongna khanglaba alireda tang sirina Iran amadi Iraq lan matamdasu maru oiba thawdang loki Iran Strait of Hormuz na chingba maru oiba ising lambi sing control tawduna laki yamna maru oiba lambi paring asi thingjinkhibana maram oiraga malemgi tongan tongan balaiba kaya marumda thau amadi gas fangdabagi awaba mayoknaba hori Kulda Kuki amasung tangkhul anigi marakta umkhanariba siga mari lainana naga MLA anina daita lawduna wari sanaba hokre Ukrul amasung Kamjong district ki tongan tongan ba jaga sing da Kuki su militant sing amasung tangkhul naga volunteer sing gi marakta yamna toina khuthongna riba thawdoka mari lainana ukrul gi tangkhul naga MLA anina mapung oiba daita lawduna kanglufani gi luchingba sing wari sanaba hokre hari press na phangba pau gi source matung inadi hojik thokliba irang asiga mari lainana tangkhul naga MLA Ramoiba amasung Laisio kaising anina ngasi ukrul district ki Wino Bazar da laiba tangkhul nagalong gi headquarters talup asigi luchingba sing wari sanaki ba do mapung oina ukrul district ki manung chana lairiba sangkai amasung sarka fung village da ngaiak laitana Kuki amasung tangkhul naga singi marakta khuthokna bagi tawdokna mafam adugi miyam tension wangna lairiba irang na maram oiraga Imphal Ukrul highway chathok chasin tawbada khudong chadriba maru oina NH 202 Imphal Ukrul lambi gi litan amasung sangkai area da Tangkhul naga singna fauduna chatpada khudong chadaba kaya mayoknariba kaya gi matangda wari sanaki irang aduna maram oiraga hojik ukrul district ki tongan tongan ba mafam kaya da miyam gi mahausa gi punsida apanba piba yauna chathok chasinda achowa kaiba ama piribani mifam aduga mari lainana MLA Ramoivana haikibada ngasi Apex Tangkhul Civil Society body ama oiriba Tangkhul nagalonga wari sanakiba si mapung oina hojik leiriba phibam adugi matangda ground reality sing khangdoknaba amasung miyam gi apamba sing adu tana Nabagi damaktani singkai area da hojik hingsa gi thodok sing thokliba amasung Imphal Ukrul highway da tension wangna lainaribasi hakchin lawi hiramasi gi matang da makoi tangkhul nagalonga unaba lakpani amasung mafam aduda santi thamnaba khanabani mifam adu yamna ingna tapna pangthokki amasung tangkhul nagalongi maikei degi mafam aduda santi puraknaba maroiba suggestion kaya amasu piraki haribo wafam sing adu chief minister da mayek sengna paudamgani haiki MLA ani aduna ukrul-dagi Imphal tamna halakpagi lambida hingsa gi thodok toina thokliba mongko chepu amasung sangkai area da lairiba Kuki community singasu unaduna mafam aduda santi amasung tangdu laitaba phibam puraknaba wari sanaki MLA ani gi maikai dagi phongdokhibada mafam aduda santi amasung tangdu laitaba phibam puraknabagi damakta stakeholder singa wari sanaba amasung makhoigi suggestion sing adu launabagi damaktani haiki Tangkhul nagagi MLA ani asina litan police station da mafam aduda diplet Tai tauriba police si BSF amasung CRPF ki kangbuga unaki unaba aduda security force singi maike degi mafam aduda hojik oiriba law and order gi fibam sing MLA ani da paudam ki MLA ani adugi khongchat adugi manung chana hokiba leibak pokpa numita sarka fung village ta Kuki singna attack chatharakpadagi Sokiba Chongkot Chepu dagi mioi ani amasung hauze Ukrul district hospital da lariba singi phibam su yengsinki panbe yabadi Ukrul amasung Kamjong district ta hojik tholiba umkhanaba asina maram oiraga Tangkhul naga gi mioi sing Kasom subdivision gi manung chana lariba hongbai fauraga asangba lambi da Imphal tamna chathok chasin tawri masina maram oiraga Ukrul dagi Imphal lakpada Pung tara hena changi source amagi matung inadi Ukrul amasung Kamjong district ta hojik thogliba Imphal Ukrul lambi gi saruk sing maru oina Mahadev amasung litan gi saruk ta ehenba security force sing deploy tawnaba chief minister da taksilagani haina MLA ani gi maige degi Tangkhul naga miyam da thajaba piramki loinana Thawai village da Kuki ani sina fangkiba thawdo adugi matangda thijil hanaba NIA da case sinakiba adugi matangda su amukhana state sarkar na khananaba chief minister da taksilagani hairi panba yabadi leikidraba Kuki ani adugi manungda Thawai khuldagini hariba miyoi adudi mahakta natana mahaki apokpa mapa fawba khul adugi electoral roll da yaudi haibigi achobo wathok amasu leiribani Manipurgi census April amadagi hogani haina tawrambadu September amadagi kuntra fawba pangthoknaba notice thokre JFD na changsilakpa khongjangda arambai tengolgi thaumi lakh 1.92 na sawitkani Manipur lenga ki Commissioner Home Ashok Kumar na thokiba notification amagi matung ina Manipur da September amadagi kuntra fawba yungkok thiragani mamangda Register General and Census Commissioner Sri Tunjoy
Kumar Narayana January 8 thokhiba notification amagi matung ina laiba asigi state amadi union territory pumnamakta chahi asigi April amadagi numit 30 ni chupna yumkok thibagi thabak chathagani haina phongdokhibani. Home Commissioner nauna thorakhiba notification asigi matung ina mamangda Register General and Census Commissioner na thokhiba notification adu chanaroi chahi asigi September amadagi hauraga September 30 phawba numit 30 ni chupna yumkok thibagi thabak paikhatpaga loinana August 18 tagi August 38 fawba numit 15 gi oina self enumeration gi khudong chaba laigani madugi mathangda mathang manau naina yumkok thibagi thabak paikhatkani. Census yaithoknabagi mayokta campaign for just and fair delimitation na changsilakpa khongjang khudingmakta Arambai Tengol gi thongmi lakh 1.92 na mapung fana sagutkani haina Arambai Tengol Group Headquarter gi Commissioner CMP Waikom Munindro mangang na phongdokre. Ngasi JFD na silaga mathang tha April tang amadagi hogani haina thorang toriba census asi matam khara yeithoknabagi matangda civil society organization singna lawgadaba thodang singa mari leinana kwa kaitel thokchom leikai community hall da pangthokpa mifam amada wafam asi mahangna phongdokhibani. Mifam aduda Waikom Munindro na makhata na hai Arambai Tengol gi thomi lak 1.92 na census kamari leinana JFD na paikhalak pathabak thoram singna mapung fana saruk yagani. Lamdam asida lairiba furup khudingmakki miyoi sing amadi tongan ba lining laison kaya Arambai Tengol na ikai khumnaba uttuna awangba thakta thangatlaga lakli. Loinana lamdam asida mausadagi khunda leitaduna leiraklaba yellow furup sing kanba haibasi Arambai Tengol gi lengraba pandam ama oiduna ngasi fawba thabak kaya pangthoktuna lakli haina mangna makhata na phongdokhi. Mahakna makhata na hai lamdam asidagi mutkigadra haiduna chingnaba lairiba yellow furup sing kannaba hotnabada manipurda lairiba mitop sing hana khandokadabani madu tawdriba makai mikok thibagi thabak chathaba yaroi karigumba lenga asina ngammi matagum namdana mikok thibagi thabak chathakhiba tarabadi mitop sing asi India gi citizen ama oiraktuna lamdam asigi chief minister fawba oirakpiyai maram aduna lamdam asidagi mitop khandoknaba hotnabada lufki khenaba thamdana ikhoi punna saruk yaminaba mathautai.